Mebys News and Information athouba tarang nokjari. Fana yamna heiba administration laklabasu houjik leirib phibam asida school phagathanba ngamloi haina education minister thongnao Basanta na phongdokre wafam asi DM College of Teachers Education linkhatkibagi 50 suba mapok kumot thoramda phongdokhibani. Thoram aduda thangmaiban kendra ki MLA Joy Kisan, DM University ki BC Professor N Rajmohan, DM College of Teachers Education ki Principal Dr. R.K. Lokendra na chingbasingna saru yakhe. Minister Basanta na makhatar duna hai houjik leirib school gi phibam asi yenglubada phare heiba hiram amata yaudre building da yanglabasu ayamba aphaba oidre oza masing da yanglabasu awatpana thanduna leiri haina phongdokhe. Ngarang Imphal East Commando gi team amana Manipuri Bazar gi Durga Mandir manaktagi drug lalonba myoy ma pharaba myoy edudi Chorchanpur district ki Laljo Milen Veng Jingyan Kongpandagi Thanglemount Jahikun Gamathoi apokpa Jinlan Kawi Mangondagi police na MMD thaba cup syrup jahum mobile ama Aadhaar card ama angauba machugi tata winger gari ama registration number MN06LA 3936 phagat pangamle Hairi Mahakpu makataba legal action lokhana bagidamak hengang police da sinakhre Hairi yamna ngakpa thongdok amo ina Bihar da train tongba passengers singdagi mobile phone huranana ba hotnaramba huranba ama passengers singna pharaba matung kilometer 10 hena train gi thongnao da yanduna thamkhre huranba aduna lambi da ngakpinana ba kayarak haizarabasu kilometer 10 hena thongnao da yanlaga puraba matung Bihar police station da hosna Hairi